Manipur Top Channel dagi video amta update tawjage ngasi nungthin phongba che phongda December gi tang kunda thela induna lupa tara piba panipuri yolamba Yasabi Jaiswal Core 2.40 da Rajasthan Royal na laikhre honaba bu leptrabadi mai pakpa lambi da soidana sangsili haibasi sahi taraga tareta ngairiba Yasabi Jaiswal na miyam da utpangam khre Uttar Pradesh ki Badahui haiba pikliba khungang amadagi Mumbai da Jaiswal na sahi taraga mathoi surakpada laktuna lambi ta thela induna hingdambagi lanphamda honaba lepkhide ten khanduna sahi ahumlom Mumbai gi Muslim United Sports Club ground da panipuri amadi haira yolaga hingnaba honaramba Jaiswal na cricket masanabu mathwai sangni sanakhi magi hona zamana inkumza lising aniga taraga mangada match amada run chahunga taraga mathoi not out yaiba ngamduna amadi bowling da wicket taraga humdoi lauduna school level competition da khwaidigi yamba score amadi wicket lauba ngambagi record thamba ngamkhibani haire handaki season da su Vijay Hazari Trophy da ball chamaga yankhaiga mari da run chaniga ahum lauduna khwaidigi naha oiba double century kanba player oiba ngamkhrabane Lakadoriba sahi Englishing ani kungani thoida sanagadoriba IPL da Rajasthan Royal na Jaiswal bu Core 2.40 da laiduna lupa tara piba panipuri yolambadagi core pati oiba ngamkhre hairi